मखल मथेलगी फास्ट फूड आइटम अमदी मैतैगी येंसांग मथेलसिंग फंगबिरगनी अहोंग ममलदा हाव मथेलगी दमक लेंसिन बिरऊ मियामगी थवल लेजरी मंगाल फूड्स सदरघाट वीआईपी रोड रोंगपुर सिलचर 9 लोइन लोइनना पैकेट लंच की खुदोंग चाबसु थमजरी ऑर्डर की दमक 8638655968 ता कांटेक्ट तौबिरो बरामु पौ मिदेंग ताबिरब खुदिंग मपुयान हानबमक्तदा इकाई खुमनब उच्चरी अखोन तोान तोान थमजखिबा अखन्नब मियोइसिंगुनदुन मियामदा खुदोल तमजबगी उनदुन वारी सारुबगी थौरम परिंगदा ngasi अखोगी स्टूडियोदा लेंसिन बिरिबसी मणिपुरदगी मफम असिदा समजिरै कौबा फिल्म अमा नमननगिदमक लाक्पिबा कोई यामना मचिन तुंखलक्लिबा अनौब डायरेक्टर सिंगी मनुंगदा थोइदोकना ममिंग लेरबा अदुगुबा डायरेक्टर नि आइगी नाव राकेश मोइरांगथेम मांग लेंसिन बिदुन लेरे राकेश मोइरांगथेमबु बरांग पोगी माइके दगी तराम नो चरी खुरुमजरी असे अखोइगे सुमाना बरामा पाउना सुमाना आइगा उनजदपगी तंजा अमक पिबिबसे आइना हानिगाने थंथागाजै लोइना बराक तबाक्ता लेबिरिबा इचेल नाउसिंग मैमबो अमुकान इकोनोन खुरुमजरी थागचरी इनाउ राकेश मोइरांगथेम खरगे हेन सक्ताक जरबदा मरु ओइना शॉर्ट फिल्म कया दा अखोई अवार्ड कया लौख्रबा मपान लमगी फेस्टिवल कया दा मागी शॉर्ट फिल्म पे इरोल नुंगदगी हाइबन चिंग तोंगान तोंगान बा माई पाकलब शॉर्ट फिल्म कया उत्पीख्रबा अवार्ड कया लौख्रबा दुगुबा इनाउनी हंदक्तसु नॉर्थ ईस्ट की ओइबा फिल्म फेस्टिवल दा शॉर्ट फिल्म की ओइना अमदी असांगबा फिल्म फुल लेंथ की फिल्म कया दसु डायरेक्टर अमो ओइना ममिंग चटलबा अमदी अवार्ड लौरख्रबा दुगुबा इनाउनी हौजिक अखोई इनाउना बराक तंपाक्सिदा फिल्म नंबगी दमक लाक्पिरिबसी मरुओइना करम फिल्म की मतांगदनो करी करी नो कमाई कदाई नमुरे हाइबन चिंग फिल्म नंबसी वारी दु समलपना मतेन थम्बेबा कनोने अखोई हंतक अखोना सिलचर कसारदा अखोना शूटिंग लाइबसे समजिरै कौबा मणिपुरी फीचर फिल्म अमखकिने आदा अखोगी फिल्म सिगी मागी स्टोरी लाइन दा हाइतारे अखोगी फिल्म सिगी हीरोइन से अखोगी अखोई कसारगी मैतै होइबा अदुमाइना वारी सिदा मागी स्टोरी लाइन दा बेस तौरगा अदुमाइन तौरगा कोइसे कसारदा शूटिंग तौननबगिदमक्ता कोइसे हंतक की कनो ममांग दगी हाइतारे कोई हंतक सही की हौरक्पा कोई जनवरी फेब्रुआरी स्वाइदगी कोइना शूटिंग गिदमक्ता कोइना सहीदा लोकेशन केका येंथोपा खोटोपा लोइनमक तौरबा मतुंगदा कोइना हंतक की दिसंबर की तांग 13 दगी कोई मणिपुर दगी लाए लागा कोई दिसंबर की तांग 12 दा की कोई शूटिंग तौरगा अदुगा दिसंबर की तांग 10 शूटिंग लोशनदनी अदुना कोइना कहने कोइना हुजिकी वारी सिगा मरी लेना हाइतारे स्टोरी लाइन सिदा बेस तौवा मागी स्टोरी लाइन डिमांड तौवा अदुगुंबा मागी लम जगह अदगी कोइना अदगी मागी अखोगी सिलचर की अदगी दा लैरिबा अखोगी कसार लम दा लैरिबा मागी फसा फसा मफम मयाम अमा हाइदे अखोगी टूरिस्ट स्पॉट सिंग अदगी लोइना युम सिंग कैका सिंग अखोगी सिलचर की टाउन की करिगी फसा मयाम अमा कैप्चर तौर हंतकी मतांग कैप्चर फसना तौरे अखोगी अदुगा अखोई हुजि अयाम्बा सिलचर की ओइबदा नमगदबा सरुखै हाइतारे अदुसिदा लोइनम कंप्लीट ओइजरे अदुना अखोइसु सी नोमनी सिदगी दे अखोइ हन्ननबगी हाइतारे मणिपुरदम हल्लगा फिल्म से मखा ताना प्रोसेस तौननबा अमु हाइदे एडिटिंग की प्रोसेस डबिंग की प्रोसेस अमु होननबा कोइ कनो तौरे अदुगा ख्वाइदगी नुआइबा मना मुक सिगी फिल्म सिदा कोइना कसार लमदम सिदगी हाइतारे कोइ आर्टिस्ट मैम अमा सिगी फिल्म सिदा मैम अमा सरुक यारी कोइ सिदा कहने अखोगी अनौबा हाइतारे मैमना अखोगी मणिपुर फिल्म दसु अमत उदबा हाइतारे अनौबा महाव मोइने खले वखलदा हाइदि अनौबा आर्टिस्ट ओइजरगसु अखोगी कहने मोगी लेहाउ सिदगी हाइतारे थोलकपा मतमदा हायें अखोगी दुगा कोलैबोरेट तौरगा थोलकपा मतमदा कैसु नौनमता उरोय अदुम यामना नुआइबा टेस्ट अमदि सोइदना फंगने खले फिल्म सिदा इनाउ राकेशना हंदकी समजिरै हाइबा फिल्म से डायरेक्टर अमो ओइना सोमदा कसारदा मरु ओइना कसारदा फिल्म नमसी
asigi mamangda atop film gumadi kasarda film director moina lakpi khiba lei khidribda ai mamangda kasargi akhoi BM production team gi ko koi kano hana short film ama koi gi amakak number laksarame short film ni sanabi gi marumda adugi short film duda koi gi BM production gi team ga collaborator ga koina number laksare number laksarame madudasu ayamba akhoi kasargi oiba magi location jing ka ka jing ayamba loina aingonda idea ama leijare matung duda amu handaki lakpasi ta haitare yam chauna akhoi BM team BM production gi mai kai dagi su akhoi gi production team da to ki matik yam chauna mateng pangbi adugi namakta BM gi production team bom ko jona ai thaga chaba phongdok sage loina na akhoi gi akhoi kasargi da leiba artist sing kai ka jing mayam adagi akhoi gi transportation gi kari gi mayam ama adagi lekham chapam gi sung bagi mayam ama BM production gi team na chenbi dana sumaina honabi ba adu bagi mayam ama kai na akhoi na mamang da mangmuda ba haitare hadi akhoi na lai si atopa hadi manipur da gi di lanthora ba hai si atopa lam haitare sena manipur gi wang wa orak panina hadi assam manung orak panina akhoi da de sum lam do lanthora ba da akhoi gi kano do wakan do lam lapna adagi lumna khanja ba do ado hadi sida di lai akhoi gi maitai si nau sing sina hadi akhoi gi di price nau gumna adagi yamna ado akhoi gi handaki lai ba akhoi gi shooting lai ba samjire gi shooting team na so dum hainai hadi yamna BM production gi group se CG gi kayani akhoi gi yamna sincerity adagi kano tawba yam nungsi ko le yam nungai adagi loina ba nungai ko le loina ma dum hai adu duga kya khare ani thamoi dam penja ba haitare adu ma pawe aduna makha ta na su haitare adum ani kano lakpa matamda akhoi gi site gi angamba film gi line da anything tawrako matamda BM production gi makai dagi soi gina akhoi gi site gi angamba mateng loina ma pangani simtang haitham inau Rakesh ki wari sida khajik tang hen na macha ta na mideng ta bi sing da clear tawjebo ina andagi samji rei ai ba film sida subnagi artist manga akhoi barak tampak tagi kasalam dam dagi yauri haina akhoi tajai hailiba artist sing siga akhoi inau Rakesh na akhoi thabak tawminarpa matamda ngasai gi adagi magun leiraba hanadagi miyam masak khangnaraba artist sing mayam loina birakpa aduga anauba film gi lamda yam kan khangdriba anauba artist sing madusu lamsi gi oiba artist sing loina birakpa matamda kari phaubi aduga haiba khongjang si mai pa kani hana khanbi bra tungda sigumba si mayam ama lakpadu lamsi gi chinau sing su pambigani khali asigumba Imphal amadi kasargi oiba artist sing chungsinaraga puthorappa film sing si phai haina lobi brasi matang si matem tang masigi matang se ayu hajo haraga de masi yam phai adi kai no da khoi manipur film se han badal lerami se only akhoi manipur haraga su akhoi Imphal area city tampak haitare sigi lamji dagi hena yamna chathokpa ngamda haitare magi marketing gi kano strategy do eraga so aduna akhoi sumaina lam amma lalak pataraga di akhoi adugi amuk la hujiki akhoi kasarda namme kasarda gi artist manga yawe sida artist sing jigi sumaina akhoi lam du lan torok taraga di akhoi magi akhoi haing market ki strategy amasun chana ba yarakani matam matungina haitare adugumagi matang da lam amma collaborate tawba aduga haiba akhoi kasargi lam sidasu akhoi gi film gi lam da haitare kitang sothana leibanina akhoi support tawbiraga ese akhoi maitai amata oina haitare EMtagi kano moina akhoi loi support tawnaraga akhoi gi site gi su dagi khangdaba sing ju khanghoba adagi pamjaraga loina ma pamjaraga changpham khangdaba adagi kano tawdo mayam am leinabanina ha akhoi manipur da su dum hana digital tholok dagi di akhoi album bo mo bo anytime namna bagi yarak bagi wane matam amada di amna changbaje pamjaraga wana leinaram ngangtane aduna hojisu akhoi gi barak tampak ta su hai akhoi gi artist pamjaba camera pamjaba direction pamjaba sumba mayam leiri dana ko sumba sing sigi mogi kaitang dan su knowledge haitare aduma akhoi adumaina leihongna ba adugumba su akhoi na shooting tawring aida
yengauba adagi kamaina shooting tawi kamaina acting tawi habagi moida knowledge amasu dum leiramgani khalli aduga artist sing je loina rakpa matamda aingonda kaisu thoidona awaba di leite habadi as ai gi film jing na haitare ai jo artist ano dum puthokalle ada hero boy ro adagi heroine da boy ro artist ano dum ai mention tawgalle aduga artist ano sina aingonda mun yam nungai jarina kaino mogi hana ari bajing tugidi khoi magi look sama khoina takningai yaudre kemta hadi magi de magi mark am leijaram ne mana taw kodo si hana akamba magi akangba khudam haitare amakak leijaraga fit ta leirabane adu artist ano boda di khoina fit taw doije magi hap toi part je aina leining momong leiduine adu na adugi aingonda di artist ano boda hena nungai je hadi aina taningi bodo nang sidai hena kapo sidai hena taw habadugi semtok semjin artist ano boda semban hena nungai je bengon aduna ai tasena hadaki samjire haba film sigi shooting se aina kanoda kasada laksa matamda artist manga ai gi film sida yawo matamda artist sing loi nungai adu haibidi loinamak director na pami se karino haiba munna loksalli loina na akogi adum exu ma moi masa gi best level da hitare adum moi tawna bo honai adagi hoi anoba mo oirapani na experience to di kitang wat pani na akoga adum tatok tasin tawna raga enangi do si tausi na haina raga adu budi adum khara tawi adu taraga su anoba ni na ingonda nobani si tawi haibagi kenta kano leite yamna marak thasaraga asai viewers sing asi miyang tabiba sing su thoidok hendokna nungai bigani harau bigani hene khanba ofum haiba tare lamdam siga artist sing manipur gi film amada manipur dagi bara maru oina imphal mayon dagi thokpa acho budget ki film amada lamchi dagi artist yaw matamda director mo oina thoidokna awaba mayokna de masi makata na lakpa experience sing the soidna masi pharakigani haina takpiri aduga lamdam sida asigumba samjirei gumba habadi kasarom dagi so artist yawba adugagi imphal lagi puthokko oiraga su kasar gi kari gi artist mayam su saruk ya hanbagi asigum khongjang asi makata na lakpa pai maramdi ngasai gi lamsida mangjari ba mangphau na bangamdri ba film pa ma kaya gi yam kana bo oini haina takpi bani makhat sidi akoi gi inaura keski award mayam ma lobi khiba ko social media da madi newspaper na sin ba tongan ba media kaya da koi phang ngam ni kari award kadai da loba hai badu kitang kupna miyam da viewers sing khanbir ga thambi gani aigi award se ai ayambadi short film da ngakani ado feature film gi si ayambana ai commercial da horokpane commercial type film hai tare sumai film da horokpane do aina award ki low sing maximum short film da ngakane ada aina 2019 da pay the umbrella hai da short film am ka ai namme short film gi aina sum ai taste makhal yengning apagi ni ko aina ai gi just idea da kainom lak hai tare film ji ki good film ga commercial film gi magi difference ai ngona kainom film ka lak ko tagi aina adugi magi norm se amtang ai try to yenge ai wakal phorok ko tagi aina pay the umbrella hai film se ai namakanda adugi aina number ji gi loisalak pai timing shai da Guwahati da Brahmaputra Valley Film Festival na ko north east ki oina am chaw festival ni hujigi festival je tawre ko entry ko kan ai hujigi pay the umbrella hai se ai moi da submit tawre kan da kharle ga moi se phone call tawre la matungda enangi da selection tawre ko le ai interview ko re ai se interview chalur kan da interview sita phajna moina ingonda film du gi matang da kai da wari phajna hange ai khomme so adaidi kharle ga festival gi numit se moina mo adusu mu lak pi da ya de na hajan phone toraga khoi chala matung sita mu ai di short film da experience oi do ahan boy bani ai ni adu ba tarakani ga ai mo suda thajaru da bai tare adu
ꯁꯨꯝ ꯃꯊꯪ ꯊꯔꯗꯇꯒꯤ ꯂꯥꯎꯊꯣꯔꯛꯄꯗꯨꯅ ꯁꯨꯝ ꯃꯊꯪ ꯂꯥꯎꯊꯣꯔꯀꯥꯟꯗ ꯁꯦꯀꯦꯟꯐꯥꯎ ꯂꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗꯗꯤ ꯑꯩꯗꯤ ꯇꯥꯔꯔꯣꯏꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯥꯁꯇ ꯑꯀꯣꯟꯕꯒꯤꯗ ꯋꯤꯅꯔꯗꯣ ꯂꯥꯎꯊꯣꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯒꯤꯗꯣ ꯂꯥꯎꯊꯣꯔꯛꯄꯗꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯒ ꯊꯦꯡꯅꯔꯤꯕ ꯐꯤꯂꯝꯁꯤꯡꯁꯦ SRFTIꯒꯤ ꯑꯗꯒꯤ FTIꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯧꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯍꯦꯛꯇ ꯃꯩ ꯍꯧꯕ ꯑꯩꯅ ꯌꯦꯡꯕꯗ ꯐꯥꯎꯕ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯀꯥꯏꯅ ꯈꯟꯕ ꯐꯤꯂꯝ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯗꯨꯅ ꯇꯥꯔꯛꯄꯗꯨꯗ ꯑꯩꯗꯤ ꯄꯨꯔꯥ ꯑꯉꯛꯄ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯑꯃ ꯁꯨꯝ ꯂꯩꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯄꯦ ꯗ ꯑꯝꯕ꯭ꯔꯦꯂꯥꯁꯦ ꯑꯩ ꯃꯦꯛꯁꯤꯃꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯦꯋꯥꯔꯗꯁꯦ ꯌꯥꯝ ꯐꯪꯕ ꯀꯩꯅꯣ ꯐꯤꯂꯝ ꯑꯃꯈꯛ ꯑꯣꯏ ꯑꯗꯣ ꯃꯥ ꯑꯦꯋꯥꯔꯗ ꯅꯤꯌꯔꯂꯤ 15 ꯑꯕꯞ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯂꯦꯛꯁꯟꯒ ꯄꯨꯟꯅ ꯄꯥꯔꯒꯗꯤ 30 ꯃꯊꯛꯇ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯑꯩꯁꯨ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯦꯛꯁꯤꯃꯝ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯝ ꯊꯥꯖꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯃꯣꯝ ꯑꯅ ꯑꯩꯈꯣꯏꯒꯤ ꯅꯔꯁꯇ ꯕꯦꯁ ꯇꯧꯕꯀꯣ ꯅꯔꯁꯁꯤꯡꯁꯤꯅ ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯌꯨꯝꯒ ꯂꯥꯞꯅꯅ ꯂꯩꯕꯒꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯒ ꯃꯃꯥꯒ ꯃꯆꯥꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯗ ꯑꯩꯅ ꯁꯥꯏꯂꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯌꯥꯎꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯐꯤꯂꯝ ꯑꯃꯈꯛ ꯅꯝꯃꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯑꯗꯨꯒ ꯑꯇꯩ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯀꯩꯒꯤ ꯏꯟꯐꯣꯛ ꯌꯨꯅꯤꯇꯣꯁ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃꯗꯁꯨ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯑꯗꯩ ꯚ꯭ꯌꯨꯋꯔꯁ ꯆꯣꯏꯁ ꯑꯦꯋꯥꯔꯗ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯥꯏ ꯃꯣꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯃꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯈꯛꯇ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃꯈꯛ ꯊꯦꯡꯅꯕꯅꯦ ꯊꯦꯡꯅꯕꯁꯤꯗ ꯁꯣꯔꯠ ꯐꯤꯂꯝꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯀꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯇꯥꯖꯤ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯃꯥꯒꯤ ꯄꯔꯀ꯭ꯔꯝ ꯗꯤꯋꯁꯀ ꯃꯔꯤ ꯂꯩꯅꯅ ꯁꯣꯔꯠ ꯐꯤꯂꯝ NFDCꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯒ ꯑꯅꯤꯅ ꯁꯤꯟꯕ ꯐꯦꯁꯇꯤꯚꯦꯜ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯀꯧꯔꯛꯄꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯊꯤꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯊꯣ ꯑꯣꯏꯅ ꯑꯦꯛ ꯇꯧꯔꯒ ꯑꯩꯅ ꯄꯟꯊꯧꯒꯤ ꯂꯤꯛ ꯑꯃꯅ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯈꯛ ꯅꯝꯃꯦ ꯑꯣꯟꯂꯤ 7 minutes ꯈꯛ ꯁꯥꯡꯕ ꯑꯗꯨꯒꯤ ꯁꯣꯔꯠ ꯐꯤꯂꯝꯁꯦ ꯊꯥꯖꯟꯕ ꯀꯥꯟꯗ ꯑꯗꯨꯁꯨ ꯑꯩꯅ ꯑꯦꯛꯁꯄꯦꯛꯇꯦꯠ ꯇꯧꯔꯨꯗꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯒꯤ ꯑꯩꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯦꯅ ꯈꯤꯇꯪ ꯊꯥꯖꯟꯕ ꯈꯛꯇꯅꯦ ꯑꯗꯣ ꯑꯦꯛꯁꯄꯦꯛꯇꯦꯠ ꯌꯥꯝ ꯀꯟꯅ ꯇꯧꯔꯨꯗꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯎꯊꯣꯔꯀꯥꯟꯗ ꯑꯩꯁꯨ ꯄꯥꯎꯁꯦ ꯈꯪꯗꯦ ꯃꯣꯏ ꯑꯥꯗꯒꯤ NFDCꯗꯩ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯅꯪ ꯔꯥꯀꯦꯁ ꯅꯠꯇ꯭ꯔ ꯃꯥꯅꯦ ꯑꯩ ꯅꯪꯒꯤꯗꯣ ꯋꯤꯅꯔ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩ ꯋꯥꯆꯞꯇ ꯃꯣꯏꯅ ꯋꯤꯅꯔ ꯑꯦꯅꯥꯎꯟꯁ ꯇꯧꯕꯒꯤ ꯂꯤꯁꯇꯣ ꯀꯩꯅꯣꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯊꯥꯔꯛꯑꯦ ꯊꯥꯔꯀꯥꯟꯗ ꯂꯤꯡꯛꯇꯨꯗ ꯆꯪꯉ ꯌꯦꯡꯉꯀꯥꯟꯗ ꯋꯤꯅꯔ ꯊꯥꯔꯒ ꯑꯩ ꯑꯗꯨꯗ 2 lakhs ꯐꯪꯉꯦ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯇꯩ ꯁꯤꯃꯥꯗꯨꯗꯁꯨ ꯑꯗꯨꯝ 1 lakh ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯪꯉꯦ ꯑꯦꯋꯥꯔꯗꯀꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯗ 2 lakhs ꯑꯃ ꯐꯪꯉꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯩꯅ 2022ꯒꯤ ꯑꯩꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐ꯭ꯔꯣꯝ ꯗ ꯗꯦꯞ ꯑꯅ ꯑꯃꯈꯛꯀ ꯅꯝꯃꯦ ꯁꯣꯔꯠ ꯐꯤꯂꯝꯁꯦ ꯁꯤꯁꯨ ꯑꯩꯅ ꯅꯝꯕ ꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯔ ꯅꯝꯕꯕꯨꯗꯤ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯩꯅ ꯊꯥꯖꯟꯅꯕꯒꯤ ꯑꯦꯟꯇ꯭ꯔꯤ ꯀꯧꯔꯛꯄꯗꯨꯗ ꯑꯩ ꯁꯤꯃꯗꯤ ꯌꯥꯝ ꯊꯥꯖꯟꯅꯤꯡꯕꯅ ꯅꯝꯕꯅꯦ ꯅꯝꯕ ꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯩ ꯁꯦꯀꯦꯟ ꯕꯦꯁ ꯐꯤꯂꯝ ꯇꯥꯔꯛꯑꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯥꯕ ꯖꯒꯥꯁꯤꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯨꯔꯨꯞ ꯑꯃꯗ ꯌꯥꯝꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯁꯤꯗ ꯃꯥꯡꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯏꯌꯦꯛꯀꯤ ꯃꯇꯥꯡ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯁꯨꯝ ꯆꯪꯉꯛꯄꯗோ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯃꯨꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃꯈꯛ ꯁꯨꯝ ꯇꯥꯔꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯗꯨꯒꯤ ꯕꯦꯁꯇꯨꯗ ꯇꯧꯔꯒ ꯅꯝꯕ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯈꯛꯅꯦ ꯑꯗꯨꯁꯨ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯇꯧꯕ ꯅꯣꯔꯠ ꯏꯁ ꯐꯤꯜꯝ ꯑꯦꯟ ꯚꯤꯗꯤꯑꯣ ꯇꯦꯛꯅꯤꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛꯇꯁꯨ ꯑꯩ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯇ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯅꯦ ꯑꯗꯨꯒ NFDCꯅꯦ ꯃꯣꯏꯅ ꯇꯧꯔꯒ ꯁꯤꯟꯕ ꯅꯥꯒꯥꯂꯦꯟꯗ ꯃꯨꯝꯕꯥꯏꯒꯤ ꯕꯦꯁ ꯇꯧꯕ ꯏꯁꯇꯨꯗꯤꯑꯣ ꯑꯃꯈꯛꯅ ꯍꯣꯁ ꯇꯧꯔꯒ ꯁꯤꯟꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛꯇꯅ ꯑꯃꯨꯛ ꯕꯦꯁ ꯗꯤꯔꯦꯛꯇꯔ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯐꯤꯆꯔ ꯐꯤꯂꯝꯗꯗꯤ ꯑꯩ ꯐꯤꯆꯔ ꯐꯤꯂꯝ ꯑꯩ ꯏꯁꯥ ꯏꯗꯤꯇꯔ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯗꯤꯇꯔ ꯑꯣꯏꯅ ꯍꯧꯖꯔꯛꯄꯅꯤ ꯐꯤꯆꯔ ꯐꯤꯂꯝꯗ ꯑꯩ ꯏꯗꯤꯇꯔ ꯑꯣꯏꯅ ꯑꯩ ꯐꯤꯂꯝ 35 ꯅꯤꯌꯔꯂꯤ 20ꯒꯤ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯗꯤꯔꯦꯛꯇꯔꯒꯤ ꯂꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯐꯤꯂꯝ 4-5 ꯑꯗꯨꯃꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯖꯔꯦ
ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯐꯤꯂꯝ ꯑꯍꯨꯝ ꯃꯔꯤ ꯐꯤꯂꯝ ꯃꯔꯤ ꯀꯩꯅꯣ ꯇꯧꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕꯗ ꯅꯝꯃꯤꯕ ꯑꯗꯨꯒ ꯅꯝꯕ ꯍꯧꯒꯗꯕ ꯄꯥꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝ ꯃꯔꯤ ꯑꯩ ꯃꯈꯥꯗ ꯑꯟꯗꯔ प्रोसेसꯇ ꯂꯩꯖꯔꯤ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯌꯥꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯥꯏ ꯄꯥꯛꯄꯤꯈꯤꯕ ꯑꯦꯋꯥꯔꯗ ꯂꯧꯕꯤꯈꯤꯕ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯤꯡ ꯑꯅꯧꯕ ꯃꯪꯂꯥꯟ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯟꯕ ꯌꯥꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯅꯝ ꯍꯧꯒꯠꯄꯤꯔꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯒꯨꯗ ꯐꯤꯂꯝꯒꯤ ꯖꯦꯅꯔꯗ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯐꯋꯣꯏꯕꯤꯅ ꯀꯧꯕ ꯐꯤꯂꯝ ꯑꯃꯈꯛ ꯑꯩꯅ ꯈꯔ ꯔꯤꯌꯦꯂꯤꯇꯤ ꯕꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯑꯃꯈꯛ ꯑꯩꯅ ꯂꯥꯏꯞ ꯁꯥꯎꯟꯗꯒ ꯇꯧꯔꯒ ꯐꯤꯂꯝ ꯑꯃꯈꯛ ꯑꯩꯅ ꯀꯟꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯌꯥꯝ ꯀꯨꯏꯔꯕ 2017-18ꯗꯒꯤ ꯑꯩꯅ ꯅꯝꯒꯦꯅ ꯈꯟꯖꯔꯛꯄ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯈꯛꯅꯦ ꯑꯩꯉꯣꯟꯗ ꯅꯝꯒꯦꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯐꯤꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯒꯨꯗ ꯐꯤꯂꯝꯒꯤꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯃꯔꯁꯤꯌꯦꯜ ꯐꯤꯂꯝꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯗꯤ ꯃꯥꯗꯤ ꯏꯟꯀꯝ ꯂꯥꯛꯀꯗꯕꯅꯤ나 ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯕ ꯒꯨꯗ ꯐꯤꯂꯝ ꯍꯥꯏꯁꯤꯗꯤ ꯃꯥ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯃꯥꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯂꯩꯇꯕ ꯑꯩꯉꯣꯟꯗꯗꯤ ꯅꯝꯒꯦꯅꯗꯤ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯐꯋꯣꯏꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯐꯋꯣꯏꯕꯤ ꯗ ꯒꯣꯗꯦꯁ ꯑꯣꯐ ꯄꯦꯗꯤꯅ ꯊꯣꯛꯂꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯩꯅ 2017 ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯔꯛꯄ ꯃꯪꯉꯝꯈꯛꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯅꯝꯃꯦ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯁꯦ ꯅꯝꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯃꯥꯒꯤ 70-80% ꯃꯨꯛꯇꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯝꯒꯗꯣꯏ ꯁꯔꯨꯛꯁꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥ ꯖꯅꯋꯥꯔꯤ 2023ꯒꯤ ꯖꯅꯋꯥꯔꯤ ꯐꯥꯎꯗꯗꯤ ꯑꯩ ꯁꯤꯃꯥꯁꯦ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒꯤ ꯑꯥꯔꯇꯤꯁ ꯌꯥꯎꯔꯤ ꯐꯤꯂꯝꯁꯤꯗꯁꯨ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯋꯥꯐꯝ ꯀꯌꯥ ꯂꯤꯛꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯥꯀꯦꯁꯇꯒꯤ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯕꯤꯔꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯇꯦꯟꯁꯤꯟꯖꯔꯕꯗ ꯉꯁꯥꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯂꯣꯝꯗ ꯐꯤꯂꯝ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯤꯍꯨꯟ ꯈꯪꯕꯤꯕ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝ ꯄꯥꯝꯖꯔꯤꯕ ꯑꯥꯔꯇꯤꯁ ꯈꯪꯗꯦ ꯐꯤꯂꯝ ꯃꯦꯀꯔ ꯈꯪꯗꯦ ꯗꯤꯔꯦꯛꯁꯟꯒꯤ ꯂꯥꯏꯟꯗ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯣꯡ ꯊꯥꯡꯂꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯥꯏ ꯄꯥꯛꯂꯕ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ ꯀꯁꯥꯔ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝꯒꯤ ꯂꯝꯗ ꯁꯣꯊꯔꯤꯕꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯥꯔꯇꯤꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯌꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯔꯝꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯒ ꯂꯣꯏꯅꯖꯕ ꯃꯇꯝꯗ ꯂꯣꯏ ꯇꯦꯂꯦꯟ ꯂꯩ ꯃꯁꯥꯒꯤ ꯂꯣꯠꯂꯒ ꯂꯩꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯐꯨꯗꯣꯛꯐꯝ ꯂꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯦꯂꯦꯟ ꯂꯩ ꯑꯩꯅ ꯎꯖꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯦꯛꯇꯣ ꯇꯧꯍꯜꯂꯀꯥꯟꯗꯗꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯂꯣꯏꯅ ꯃꯥꯒꯤ ꯂꯣꯠꯂꯝꯕꯁꯤꯡꯗꯣ ꯂꯣꯏ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯄ ꯉꯝꯃꯦꯕ ꯂꯥꯏꯅ ꯃꯥ ꯃꯅꯨꯡꯗ ꯃꯥ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯏꯀꯥꯏ ꯊꯤꯕꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕꯗꯤ ꯈꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯔꯕꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯇꯧꯕ ꯀꯣꯏꯗꯅꯕ ꯈꯣꯠꯇꯅꯕ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯐꯨꯝꯃꯒ ꯂꯩꯔꯝꯕ ꯇꯦꯂꯦꯟꯁꯤꯡꯗꯣ ꯇꯞ ꯇꯞꯅ ꯂꯣꯏꯅ ꯆꯤꯡꯊꯣꯛꯄ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯉꯝꯃꯦꯕ ꯃꯥꯏ ꯇꯦꯂꯦꯟꯁꯤꯡꯗꯣ ꯇꯞ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯀꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤꯗ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯇ ꯑꯩ ꯀꯩꯁꯨ ꯋꯥꯠꯂꯣꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯈꯟꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯦꯟꯂꯤ ꯑꯩꯅ ꯁꯨꯝ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯊꯦꯡꯅꯖꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦल साइड ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯂꯥꯏꯠꯀꯤ ꯀꯣ ꯇꯦꯛꯅꯤꯀꯦꯜꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯥꯎꯟꯒꯤ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕꯒꯤꯗ ꯇꯦꯛꯅꯤꯀꯦल ꯂꯥꯏꯟꯗꯗꯤ ꯈꯔ ꯋꯤꯛ ꯑꯣꯏꯕꯗꯧꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯣꯂꯥꯕꯔꯦꯠ ꯇꯧꯃꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯠꯂꯒ ꯇꯝꯕ ꯈꯣꯠꯄ ꯁꯣꯏ ꯌꯥꯎꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯃ ꯁꯨꯝ ꯆꯠꯊꯔꯛꯑꯀꯥꯟꯗꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯇꯝꯗꯤ ꯈꯔ ꯆꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯕꯗ ꯃꯇꯝꯗꯤ खितंग चंगिद्रा खल्लीको अदुबो हारिबो खोंथांगसे असिनबो लेप्त्रगदि यस अदुम थुनजु लाकनी अदुबो अदुना आइदि कयानी अखोगी लेप्तना जंक्शन अदुम अमतंग अदुगुम्बा खोंथांग अमदो लेप्तन थांजनबम दि चंगी अदुबो अदुदा निंगनगरगदि हाइतारेको अदुम खतंग हाइदि मागी गैपिंग दो लाइकते खल्ले ngasi inaw rakes moirang themna thambiribu wafam sima lamdam sigi film da ngaujabi sinaw singi soidana kana ga do wafam oini hena kali inaw rakes moirang them hojik tongan tongan be award kaya lawgre matang da su award mayam ama lawba ngamba oisanu aduga tungda film gi line sida film gi lambi sida hena mai pakpa nong nong gi hena mai pakpa
matamdu lakpoi sanu punsi nungsang na hingbiu miyamgi seba miyamgi thogal makhata na amuk su tobira ko hai bo phom si brama paw mai ke de roi ban thamjaraga matang sida kaina jana bagi tanjang lo jake Thakachari.